Masu thoibi bobo wari im libiragese thaina khungang amdane imung am leirameba imung je khoigi cha thawatabi migi mapan tangdana leijaba adagidi machanu pajina kamai tawgeda yamna nungaiba pamba yam nungai phaba adagi mina selakpa phiron dagi mana hena phajaba setningba adagi ahawba chaningba paisa ga je jom jom ga paiba ina yam khunba jam pamjaba adaidu mana khalle kamai tawjige aije paisa paiba ina khunba ji oininggreda na mana sum khanba ji da masidi kana roi ai karbar am tawde yadre ima ga baba ga da hairage baba ima ai sumai sum leibajina di oiroi adun ai karbar am ta tawge paisa kita piyuna hai mama ga mapa ga ji da akoi gi cha thakpa wasade habai wani paisa du di khutta paide paisa di leite adu di kamai tawjige bungo na mapa ga mama ga jina hai machanu pa jina khangchau chaugale nong phado haibajida ima ga baba ga na harau harau yade phataba tawge haibaju nataba phaba thabak tawge haraga harau harau ya bide na machan pa je khangchau chaureba adagidi mapa ga mama ga jina kamai tawjige na khanaraga phare phare adubadine koi gi lauri hingon je bandan thamaji aduga ne jana paisa pai khala kanda hantu aji matamamda phare adu natradi upai leite ana mapa jina haire adagidi macha do haraure hoi baba aduna pharani haraga macha je jo haraure adagidi nongalaga ngachai gi moigi khunjigi ina yam khunba paisa ga yam paiba law yam jaba ma leiba adaidu da lai magi hingon pata kai krang du pairaga adai bungo ina khunba jida kauda ina khunba nupa sina jumu haire tada lengthoktana lengai kai thabak leire ana hai dai bungo nayambana laije sen khara mathau tare ne aduna nang yambagi upai am tawdaba yade se ai hingon gi ne pata law gi pata ga porabani se nang mateng khara tawbida yade o tada areiba khara yengba iduni hairaga mawadagi paisa je khara puraga laga adagidi machanu pa je da sinare bungo se inthi jana ne mai pakna ba taw aduga ne nang karba do chakhala kanda ne jana law hingon je mu hantoksiko se na paisa je pire adagidi machanu pa je na karbar hore karbar je horaga mamai chumdana ma je jara paisa ga je paikhale paisa pairakpajidagidi matam khara leiraga ma je ina khunbi nupi im thengna dana lohonge adagidi lohongbajidagidi mansaigi mai nupi ji ina khunbanina mayumda thabakka inthi nungai churakdabanina mane makugi seba ga je tawningaktre mane makugi seba ga je tawningaktabadagidi mai nupa ji da haire akoi si yum ji da leiragum chi khara chakhappa khara nungai gadaba jaga amda leirura chi nupa na mai nupa ji da dagi mai nupa si ju nungai ba paisa pai ba dagi kano tawba pambanina mai nupi na haida chummani ne na hoi chalasi nupi na haraga mama ga mapa ga je kaidawra chani karai dai chani macha ai tomdani ga na khanda dangai mai nupi na hairabne na maju poyom thayom tawdana atopa lamamda matai maung je chakre law hingondo madu hangadra na hairaga moidi aduju halamdabida matai manawdo haunaraga chakre mane maku seba tawningdabaga mapa chanadana adagidi kamai tawgeda somdana mama ga mapa ga je nongmugi alje sum moi salaktana ibani je kamai tawraga chani karai dei ke dawra chani na mabani je dang ama khanare adagidi mai nupa sina ahanju moi sale ado kamai tawjige na khanabajida mai nupa sina haire hayeng aine thabak thirurage se nupi khalloranu yamna khanjaluranu tumajinga sigidi na hairaga tumme nongalaga mai nupa je ningthaugi manaksida lae iningthau ai thabak kita sujage aina suba yaba thabak ka lairadi thabak kita sujage thaba amta pibiyu ana hai ningthaujida haibide ngasai ningthaujina magi phibam murti du yengaga madi ahal loire da dei ningthaudam pamidi masa tik tik lawba sabau lanpau chenba makhong yangba mi pamini do madi ningthau nina adai mana laite nang thabak sunanaba haibaju laibaki ningthau oibanina phajadadana mana haire magi manipur jimu chauba labuk leiba magi adaiduda o phare adedi khura se aigi law akhawba pairaga leiribase nongmada loina yaiba ngamdauba oiragadi
ꯐꯧꯁꯦ ꯌꯩꯕꯤꯔꯣ ꯑꯗꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯇꯦ ꯊꯕꯛ ꯍꯥꯏꯔꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯧ ꯃꯌꯥꯝꯁꯦ ꯌꯩꯕꯒꯤꯅꯦ ꯈꯨꯠꯁꯨꯃꯟꯗꯤꯅꯦ ꯐꯧ ꯕꯣꯔꯥ ꯑꯃꯈꯛ ꯄꯤꯅꯤ ꯕꯣꯔꯥ ꯑꯃꯗꯩ ꯍꯦꯟꯅ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯀꯔꯥꯏꯗꯒꯤ ꯂꯧ ꯁꯪꯉꯝ ꯑꯃꯐꯥꯎ ꯃꯤ 20-30 ꯅꯦꯛꯑꯒ ꯃꯅꯤꯄꯨꯔꯃꯨꯛ ꯆꯥꯎꯕꯗꯤ ꯃꯇꯣꯝꯗ ꯅꯣꯡꯃꯗ ꯌꯩꯌꯨ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯏꯁ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯀꯅꯥꯒꯤꯗ ꯆꯠꯁꯤꯒꯦ ꯑꯩꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒ ꯍꯪꯉꯨꯁꯤꯒꯦꯅ ꯈꯟ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯧ ꯍꯤꯡꯒꯣꯜ ꯕꯟꯗꯥꯟ ꯊꯝꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯇꯥꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯦꯡꯕꯤꯔꯛꯏꯅꯣ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯁꯦ ꯅꯪꯒꯤꯗ ꯊꯕꯛ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤꯅꯦꯏꯕꯨꯡꯉꯣ ꯑꯅ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯎꯕꯗꯨꯗ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤꯅꯅꯦ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯒꯤꯅꯅꯦ ꯏꯝꯐꯥꯜꯃꯨꯛ ꯆꯥꯎꯕ ꯂꯧ ꯂꯩꯕ ꯃꯥꯒꯤꯅ ꯑꯗ ꯇꯥꯗ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯒꯤ ꯂꯧꯗꯣ ꯉꯁꯤ ꯂꯣꯏꯅ ꯈꯣꯏꯕ ꯉꯝꯗꯧ ꯑꯣꯏꯔꯒꯗꯤꯅꯦ ꯇꯥꯗꯅ ꯈꯣꯏꯗꯣꯛꯄꯤꯔꯣ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕ ꯊꯕꯛꯇꯤ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦ माꯁꯨ ꯑꯗꯒꯤꯗꯤ ꯍꯟꯅ ꯍꯥꯏꯔꯒ माजो अदुदी ngमोयना खल्लगा माजे हल्लगा माय नुपीजिदा थबक अमता लेते न मबानीजे माथा सारे अदगिदी मसिदी काना पोते न मु मथंगी नोंगान बदौ माने युमदोंग खुदिंगी चटलेने थबक लेबरा थबक अमता सुजगे थबक लेबरा थबक अमता सुजगे न हंगबजी चटले चटपजिदा थबक अतैदी लेते पुरा कोई इंदमदादा टिकननबा इंदमदादा यायननबा चा इसिंग थोंगबा इसिंग लुमनबगी सिंग चनबा सिंग यानबगी थबकती लै अदो खुराना अदुगी थबकतो तौबीगेगदी तौबीरो अना चलु चलु खुदिंगी ngसाई इंदमदादा टिकननबा यायननबा ना हारकपजी लोय हायराबा सिंग यानबगी थबकसिदी लैयेना लोय हायराबा अदगिदी माना फरे मसी हेता तौरगेना माना हो अदुदी बुंगो हयेंदगी आई सिंग यानबा हौरगेको ना मोयगी खुनजिदा लोय हायरमे अदै मोयजु फरे फरे ना लेहौरे मसाना यानबा चटपदी तनबनिना अदगिदी माना माय नुपीजिदा हायरे हलागा नुपी आई थबा अमा लैरे ना करी थबौनो नुपा आई हयेंदगिने सिंग चनबा चटपा तारे सिंग यानबा चटपा तारे अदुना अंगम अंगमबा खर खर चनबा दुनिया हायरगा आई चलगे ना हायरमे मयामदा अदगिदी नोंगालगा माय नुपीजिना खल्लेबा माना सिंग चनबा चटपदा वार कांदा पोथारगा चाननबा करी पीजिगे करी हौबीजिगे करी हापसिगे ना सुम खनबजिदा माना इस फरे मसिदी बेसोन खरा लैबदो पाकनम हेता नम्मगे ना माना माय नुपीजिना पाकनम नम्बीरे से नंगना होरेने वार कांदा चाननबा पाकनमने से सिगी मयोमजिमा हापचनलु हायरगा माजु सिंगजंगदुमगा पाकनम मयोमजिगा पुरगा लाय अदगिदी माना पाकनम मयोमजे मची एमदा थम्मगा सिंगजी यानबा हौरेबा साइगी सिंगजंगी तौरगा सिंगजी यानबा हौरे यानबा हौरकपा कांजिदा ngसाइगी लाइगी मचा याम ngौसनबा चोंग फन्दनागा याम सानबा ngसाइगी उमंगजिदा चोंग फन्दना फनबा चोंगदना सानरी बोइरे अदा ngसाइगी माना पोरेबा पाकनमदो अदुगी मनमजे लाबा जाने अंगांगिना चोंग फन्दना सानबजिदा अदा माना ngसाइगी मनमजे ताबजिदने चानिंगमनगिदना पाकनम मयोमजे थोगा माना चाथोबा अहनजिना सोमदा सिंग कन्ना यालिंग कांजिदा अहनजी उद्रिङैदा माना लोन चाथोखरेबा पाकनमजे अदगिदी चाबा लोइबगा ngसाइ मपाजिना लाइनिना मपाजिना उदना मसाजी कौरअबा कौरबजे माना मपाइ मनाक्ता चटले ngसाइ अंगांजे इबुंगो नंगना मागी पाकनमदो मी करिसु लेजदबा चानिंगाइ थकनिंगाइ लेजदबा पाकनम मयो मचा अंखक पोरपदो नंगना लोना चाथोरबनिनाने दंदी ओइना नंग मागेदा नुमि हुमनी लेरुबा तारे अदुना नंग माना हाइरिंगैने माना सी तौ हाइबदो नंग इल्लुबा तारे अदो नंग नुमि हुमनीजे माइ मनाक्ता लेरुरो चलोना ngसाइगी मपाजिना थारे अदगिदी ngसाइगी लाइगी मचा अंगांजे नुपामचा मोलगा माजे लाए इपु 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 अना माजे कोई कौरे इपु इपु अना अदगिदी करिनोने जंगनजिदबु काइदगी अंगांगनोने तौरैजिबो अना हनुबजी nga खल्लगने इबुंगो नंगबु कदाइदगी नोने अना हंग इपु ऐसे असुम लैबने
ꯏꯄꯨꯒꯤ ꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯟꯗꯣꯏꯅꯣ ꯑꯩ ꯌꯥꯎꯕꯤꯒꯦꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯑꯗꯒꯤ ꯍꯅꯨꯕꯁꯤꯅ ꯏꯕꯨꯡꯉꯣ ꯌꯥꯟꯗꯧꯗꯤ ꯌꯥꯝꯃꯤꯗ ꯑꯗꯣ ꯏꯄꯨꯅꯅꯦ ꯅꯣꯡꯃꯒꯤ ꯑꯉꯝꯕ ꯌꯥꯟꯒꯦꯅ ꯌꯥꯜꯂꯤꯅꯤ ꯌꯥꯟꯗꯧꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏ ꯏꯄꯨ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯑꯗꯣ ꯏꯄꯨꯒꯤ ꯄꯥꯛꯅꯝꯗꯣ ꯑꯩꯅ ꯆꯥꯅꯤꯡꯃꯟꯈꯤꯗꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯄꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯂꯥꯛꯏꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯣ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯕ ꯐꯔꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯁꯤꯡꯁꯦ ꯍꯦꯛꯇ ꯃꯊꯪ ꯌꯥꯟꯕꯁꯤꯗꯕ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎ ꯋꯥ ꯍꯧꯔꯤꯈꯩꯗꯣ ꯂꯣꯏ ꯌꯥꯟꯊꯣꯛꯇꯅ ꯑꯝꯇ ꯌꯨꯡꯉ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯃꯄꯩꯒꯁꯦ ꯄꯩꯔꯗꯅ ꯐꯖꯅꯒ ꯊꯝ ꯂꯩꯔꯝꯕꯁꯤꯗ ꯉꯁꯥꯏ ꯑꯍꯟꯁꯦ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯏꯄꯨꯒꯤꯗꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯂꯩꯖꯒꯦ ꯃꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯜꯂꯕ ꯑꯗꯨꯅꯗꯤ ꯃꯥ ꯂꯩꯕꯁꯦ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯐꯔꯦꯗꯥꯅ ꯈꯜꯂꯒ ꯑꯉꯥꯡꯁꯤꯒ ꯑꯍꯟꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯦ ꯍꯅꯨꯕꯁꯤꯒ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯆꯠꯂꯒ ꯍꯥꯏꯔꯦ ꯅꯣꯏ ꯁꯤꯡꯗꯣ ꯌꯥꯟꯕ ꯂꯣꯏꯔꯦ ꯑꯅ ꯍꯥꯏꯔꯒ ꯃꯣꯏꯗꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯃꯣꯏꯅ ꯄꯤꯔꯛꯄꯁꯤꯡꯗꯣ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯩ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯅꯨꯕꯁꯤꯗ ꯏꯄꯨ ꯍꯌꯦꯡꯗꯤ ꯀꯔꯤ ꯊꯕꯛ ꯂꯩ ꯀꯔꯤ ꯊꯕꯛ ꯁꯨꯁꯤꯒꯦ ꯏꯄꯨ ꯏꯕꯨꯡꯉो ꯊꯕꯛ ꯑꯃꯗꯤ ꯂꯩ ꯁꯨꯃꯥꯏꯅꯅꯦ ꯏꯝꯐꯥꯜ ꯁꯍꯔꯃꯨꯛ ꯆꯥꯎꯕ ꯂꯧꯁꯤ ꯈꯣꯏꯕꯤꯌꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗ ꯑꯩꯅ ꯉꯝꯃꯣꯏꯅ ꯈꯣꯏꯗꯦ ꯑꯗꯣ ꯑꯗꯨꯗꯤ ꯂꯩ ꯏꯄꯨ ꯑꯗꯨꯗꯤ ꯉꯁꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯑꯗꯨꯅꯅꯦ ꯁꯅꯥꯎꯆꯥ 2 ꯂꯩꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛꯇ ꯅꯁꯨ ꯈꯣꯏꯗꯣꯛꯑꯒꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯎꯆꯥ 2ꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯦ ꯆꯩꯃꯥ ꯁꯤꯡ ꯌꯥꯝꯕꯗ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯅ ꯁꯅꯥꯎ 2ꯁꯦ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯅꯨꯕꯁꯤꯅ ꯏꯕꯨꯡꯉꯣꯒꯤ ꯂꯧꯗꯣ ꯈꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯣꯏꯗ꯭ꯔꯤ ꯇꯥꯗ ꯑꯗꯨ ꯈꯣꯏꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦꯅ ꯇꯥꯗ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯣ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯣꯏꯕꯤꯒꯅꯨ ꯑꯗꯨꯒ ꯉꯝꯗꯣꯏꯔꯒꯗꯤ ꯈꯣꯏꯕꯤꯌꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯏꯕꯤꯔꯨꯔꯣ ꯇꯥꯗꯅ ꯍꯥꯏꯔꯦ ꯑꯗꯩ ꯉꯁꯥꯏ ꯑꯉꯥꯡꯁꯤꯒ ꯃꯕꯥꯅꯤꯁꯦ ꯂꯥꯛꯑꯒ ꯁꯟꯁꯦ ꯃꯥꯒꯤ ꯄꯥꯕꯣꯠ ꯂꯥꯛꯁꯟꯗꯅ ꯌꯥꯆꯟꯒ ꯆꯟꯖꯟꯗꯅ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯍꯦꯛꯇ ꯖꯔ ꯈꯣꯏꯗꯣꯛꯑꯦ ꯏꯝꯐꯥꯜꯃꯨꯛ ꯆꯥꯎꯕ ꯂꯧꯕꯨꯛꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯂꯧꯗꯨ ꯈꯣꯏ ꯂꯣꯏꯔꯒꯉꯁꯥꯏ ꯑꯍꯟꯁꯤ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯧꯗꯣ ꯈꯣꯏꯕ ꯂꯣꯏꯔꯝꯃꯦꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯍꯟ ꯃꯥꯅꯕꯨ ꯀꯃꯥꯏꯅ ꯇꯧ ꯈꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯧꯕꯨꯛꯁꯤꯗ ꯌꯦꯡ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯂꯧꯕꯨꯛꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦꯅꯦ ꯈꯨꯈꯣꯏ ꯂꯥꯛꯈꯣꯏꯅ ꯐꯖꯔꯤꯕ ꯂꯧꯕꯨꯛꯁꯦ ꯍꯦꯛꯇ ꯐꯖꯅ ꯈꯣꯏꯕ ꯂꯣꯏꯔꯝꯕꯁꯤꯗꯒꯤꯗꯤ ꯇꯥꯗ ꯁꯤꯗꯤ ꯀꯃꯥꯏꯅ ꯈꯣꯏꯔꯤꯅꯣ ꯏꯟꯊꯣꯛ ꯐꯖꯅ ꯈꯣꯏꯈ꯭ꯔꯦꯗ ꯌꯥꯝ ꯊꯨꯅꯁꯨ ꯂꯣꯏ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯎꯆꯥ 2ꯁꯤꯅ ꯈꯣꯏꯔꯤꯅꯤ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯅ ꯈꯜꯂꯦꯕ ꯃꯁꯤ ꯁꯅꯥꯎꯆꯥ 2ꯁꯦ ꯑꯩ ꯂꯩꯗꯕ ꯌꯥꯗꯦ ꯃꯁꯤ ꯃꯒꯨꯟ ꯌꯥꯝ ꯂꯩꯕ ꯁꯅꯥꯎꯆꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯩꯗꯕ ꯌꯥꯗꯦ ꯑꯅ ꯈꯟꯗꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯇꯥꯗꯒꯤ ꯁꯟꯁꯦ ꯑꯩ ꯂꯩꯖꯔꯒꯦ ꯇꯥꯗꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯟꯗꯣ ꯑꯩ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯇꯥꯗꯒꯤ ꯍꯤꯡꯒꯣꯜ ꯄꯇꯥ ꯂꯧ ꯄꯇꯥ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯍꯟꯗꯣꯛꯄꯤꯔꯒꯦ ꯇꯥꯗ ꯁꯟ 2ꯁꯦ ꯄꯤꯕꯤꯗ ꯌꯥꯗꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯑꯍꯟꯁꯤꯅ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯏꯁꯨꯒꯤ ꯁꯅꯥꯎ 2ꯁꯦ ꯂꯩꯖꯔꯒꯦꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯉꯦ ꯃꯁꯨꯁꯤꯗ ꯑꯗꯩ ꯃꯁꯨ ꯅꯨꯄꯥ ꯉꯁꯥꯏꯒꯤ ꯂꯥꯏꯒꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯁꯅꯥ ꯊꯨꯝꯃꯣꯛ ꯑꯃꯒ ꯁꯟꯕꯤ 23 ꯑꯃꯒ ꯑꯣꯟꯅꯁꯤ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯂꯧꯒꯤ ꯄꯇꯥ ꯍꯤꯡꯒꯣꯜꯒꯤ ꯄꯇꯥꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯗꯨꯃꯒ ꯑꯣꯟꯅꯁꯤꯅ ꯍꯥꯏꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯅ ꯈꯜꯂꯦ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯤꯁꯤ ꯀꯥꯟꯅꯈ꯭ꯔꯕ ꯈꯨꯗꯛꯇ ꯁꯨꯛ ꯌꯥꯝꯕ ꯂꯧ ꯈꯣꯏꯔꯒ ꯑꯗꯨꯝ ꯍꯟꯖꯟ ꯄꯣꯠꯇꯨꯕꯨꯅ ꯈꯟꯗꯅ ꯌꯥꯔꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯟꯕꯤ 23ꯁꯤꯒ ꯁꯅꯥ ꯊꯨꯝꯃꯣꯛꯁꯤꯡꯒ ꯑꯣꯟꯅꯔꯦ ꯁꯅꯥꯎ 2ꯁꯦ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯃꯁꯨ ꯃꯄꯨ ꯁꯅꯥ ꯊꯨꯝꯃꯣꯛꯇꯨꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯟꯕꯤ 23 ꯑꯃꯁꯨ ꯂꯩꯔꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦꯗꯅ ꯑꯗꯒꯤꯗꯤ ꯍꯌꯦꯡꯗꯤ 8 ꯁꯨꯗꯣꯏꯅꯦꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯄꯨ ꯍꯌꯦꯡꯗꯤ ꯀꯔꯤ ꯊꯕꯛ ꯂꯩ ꯑꯩ ꯍꯌꯦꯡꯅ ꯑꯔꯣꯏꯕꯅꯤ ꯑꯉꯥꯡꯁꯤꯅ ꯍꯅꯨꯕꯁꯤꯗ ꯍꯥꯏꯔꯦ ꯍꯅꯨꯕꯁꯤꯅ ꯈꯜꯂꯦ
ꯉꯁꯥꯏ ꯅꯍꯥꯟ ꯅꯤꯡꯊꯧꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯃꯨꯛ ꯆꯥꯎꯕ ꯃꯥꯏ ꯂꯧꯗꯣ ꯑꯗꯨꯒꯤ ꯐꯧ ꯑꯈꯥꯎꯕ ꯃꯌꯥꯝꯗꯣ ꯌꯩꯌꯣꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯅ ꯃꯥꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤꯅꯦ ꯂꯧ ꯌꯥꯝ ꯂꯩ ꯃꯥꯒꯤ ꯑꯗꯨꯅ ꯐꯧ ꯑꯈꯥꯎꯕ ꯃꯌꯥꯝꯗꯣ ꯅꯣꯡꯃꯗ ꯌꯩꯌꯨ ꯍꯥꯏ ꯑꯗ ꯑꯩꯅ ꯉꯝꯃꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯒꯅꯦ ꯂꯧ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯌꯩꯔꯒꯅꯦ ꯈꯨꯠꯁꯨꯃꯟ ꯂꯣꯏꯅꯅꯦ ꯐꯧ ꯕꯣꯔꯥ ꯑꯃꯈꯛ ꯄꯤꯅꯦꯅ ꯍꯥꯏꯔꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯏꯄꯨ ꯑꯗꯨ ꯌꯩꯊꯣꯛꯑꯁꯤ ꯀꯥꯟꯗꯦ ꯌꯩꯊꯣꯛꯑꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯗꯤꯅꯦ ꯏꯄꯨ ꯕꯣꯔꯥ ꯑꯃ ꯄꯤꯅꯦ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯄꯨ ꯑꯧꯅ ꯍꯥꯏ ꯑꯗꯨꯗꯤ ꯕꯣꯔꯥꯗꯣ ꯇꯨꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯅ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯗꯒꯤ ꯑꯉꯥꯡꯗꯨꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯀꯅꯥꯒꯤ ꯑꯔꯩꯕ ꯕꯣꯔꯥꯁꯦ ꯍꯦꯛꯇ ꯄꯪꯐꯣꯠꯇ ꯐꯣꯠꯆꯟꯗꯅ ꯃꯊꯪ ꯄꯪꯐꯣꯠꯇ ꯐꯣꯠꯂꯦꯅꯦ ꯅꯨꯡꯗꯥꯡꯁꯦ ꯕꯣꯔꯥ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯃꯤ ꯑꯃꯅ ꯄꯨ ꯉꯝꯗꯗꯅ ꯃꯣꯏ ꯑꯍꯨꯝ ꯆꯪꯗꯅꯒ ꯊꯥꯡꯕ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯇꯨꯔꯒ ꯄꯨꯔꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯐꯧꯗꯣ ꯌꯩꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯅ ꯍꯥꯏ ꯌꯩꯗ꯭ꯔꯤ ꯍꯥꯏ ꯑꯗꯣ ꯑꯩ ꯌꯩꯖꯔꯒꯦꯅ ꯂꯥꯛꯏꯕꯅꯦꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯉꯁꯤ ꯅꯣꯡꯃꯁꯤꯗ ꯄꯨꯂꯞ ꯂꯣꯏꯒꯗꯕꯅꯤꯀோ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯐꯧ ꯕꯣꯔꯥ ꯑꯃꯈꯛ ꯄꯤꯕꯅ ꯍꯥꯏꯅꯈꯤꯕꯗꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯂꯣꯏꯅꯕ ꯌꯩꯖꯒꯦ ꯅꯤꯡꯊꯧ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛꯇ ꯂꯧꯕꯨꯛꯁꯤꯗ ꯂꯥꯛꯑꯒ ꯆꯩꯔꯣꯡꯅꯒ ꯅꯠꯇꯕ ꯃꯈꯣꯡꯁꯤꯅ ꯆꯄꯦꯠ ꯍꯦꯛꯇ ꯅꯦꯠꯂꯒ ꯐꯧ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯆꯔꯨꯅ ꯇꯣꯉꯥꯜ ꯑꯃ ꯐꯧꯅ ꯇꯣꯉꯥꯜ ꯑꯃ ꯇꯧꯔꯒ ꯄꯩꯗꯅ ꯂꯣꯏ ꯌꯩꯕ ꯂꯣꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯐꯧ ꯌꯩꯕ ꯂꯣꯏꯖꯔꯦ ꯑꯅ ꯍꯥꯏ ꯑꯅ ꯃꯥꯁꯦ ꯄꯨꯡꯉꯛꯉꯛꯑꯦꯕ ꯅꯤꯡꯊꯧꯁꯤꯅ ꯑꯆꯨꯝꯕꯔꯅꯦ ꯀꯅꯥ ꯂꯩ ꯐꯧ ꯌꯩꯕ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯅꯣꯏ ꯀꯅꯥꯅꯣ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯑꯅ ꯊꯥꯕꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯐꯧꯁꯦ ꯐꯖꯅ ꯆꯔꯨꯅ ꯇꯣꯉꯥꯟ ꯐꯧꯅ ꯇꯣꯉꯥꯟ ꯄꯩꯔꯒ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯅꯤꯡꯊꯧꯁꯤꯗ ꯇꯝꯃꯔꯦ ꯅꯤꯡꯊꯧ ꯑꯆꯨꯝꯕꯅꯤ ꯐꯧꯗꯣ ꯌꯩꯕ ꯂꯣꯏꯔꯦ ꯐꯖꯅ ꯄꯩꯗꯅ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯂꯣꯏꯅꯅꯦ ꯑꯩꯅ ꯐꯧ ꯕꯣꯔꯥ ꯑꯃ ꯄꯤꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯃꯥꯏ ꯕꯣꯔꯥꯗꯨꯗ ꯍꯥꯟꯕꯤꯈ꯭ꯔꯣ ꯑꯅ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯨꯔꯛꯄ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯊꯨꯞꯄꯤꯡꯈꯩ ꯂꯣꯏ ꯀꯝ ꯅꯥꯏꯗꯕ ꯕꯣꯔꯥꯁꯦ ꯇꯤꯡꯊꯣꯔꯛꯑꯒ ꯕꯣꯔꯥ ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯕꯣꯔꯥ ꯑꯆꯧꯕ ꯅꯠꯇꯦ ꯍꯦꯛꯇ ꯆꯥꯎꯕꯗ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯁꯦ ꯑꯗꯒꯤꯗꯤ ꯐꯧꯁꯦ ꯍꯩꯖꯜꯂꯦ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯁꯤꯅ ꯍꯩꯔꯦ ꯊꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯕꯣꯔꯥꯗꯣ ꯑꯆꯧꯕ ꯇꯨꯔꯛꯑꯕꯅꯤꯅ ꯑꯗꯩ ꯃꯣꯏꯅ ꯌꯩꯔꯝꯕ ꯐꯧ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯩꯖꯟꯕꯗꯁꯨ ꯊꯟꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯐꯧ ꯑꯔꯤꯕ ꯑꯗꯨ ꯍꯩꯔꯦ ꯊꯟꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯐꯧ ꯃꯌꯥꯝꯗꯣ ꯍꯩꯕꯗ ꯉꯁꯥꯏꯒꯤ ꯕꯣꯔꯥꯁꯦ ꯊꯟꯕ ꯀꯧꯕ ナꯏꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯣꯔꯛꯄ ꯕꯣꯔꯥꯁꯦ ꯍꯥꯞꯄꯤꯉꯩ ꯁꯨꯝ ꯆꯜꯂꯕꯅꯤꯅ ꯊꯟꯕ ꯀꯧꯕ ナꯏꯗꯕꯁꯤꯗ ꯃꯅꯥꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯃꯣꯏꯒꯤ ꯕꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯉꯩ ꯊꯟꯕ ꯀꯧꯕ ナꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯍꯤ 2-3 ꯆꯥꯒꯗꯕ ꯃꯣꯏꯒꯤ ꯈꯥꯎꯁꯤꯗ ꯂꯣꯏ ꯆꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯅꯥꯏꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯗ ꯑꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯞꯄꯣ ꯃꯣꯏꯅꯅꯦ ꯕꯣꯔꯥꯗꯣ ꯄꯨꯕ ꯉꯝꯗꯅꯕ ꯑꯩ ꯇꯧꯒꯦ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯑꯗꯨꯅꯅꯦ ꯕꯣꯔꯥꯗꯣ ꯊꯟꯅꯕ ꯍꯥꯞꯆꯜꯂꯨ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯕꯣꯔꯥꯗꯣ ꯂꯣꯏ ꯊꯟꯅꯕ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯍꯟ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯅꯣꯏꯅꯅꯦ ꯄꯨꯕ ꯉꯝꯃꯒꯗꯤ ꯄꯨꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯔꯥꯁꯦ ꯊꯥꯡꯀꯠꯂꯒ ꯄꯨꯕ ꯉꯝꯗꯕ ꯇꯥꯔꯗꯤꯅꯦ ꯅꯣꯏꯒꯤ ꯕꯣꯔꯥꯁꯨ ꯀꯩꯁꯨ ꯑꯩꯅ ꯂꯣꯏ ꯂꯧꯍꯧꯒꯅꯤ ꯈꯨꯠꯁꯨꯃꯟ ꯑꯝꯇ ꯄꯤꯔꯔꯣꯏ ꯑꯅ ꯍꯥꯏꯔꯦꯕ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯏꯂꯥꯏ ꯂꯥꯏꯉꯩ ꯊꯣꯡꯀꯠꯂꯒ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯗꯒꯤ ꯅꯤꯡꯊꯧꯗꯒꯤ ꯀꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯄꯨꯡꯉꯛ ꯉꯛꯇꯅ ꯌꯦꯡꯉ ꯂꯩꯍꯧꯔꯦ ꯃꯣꯏꯅ ꯕꯣꯔꯥꯗꯣ ꯏꯂꯥꯏ ꯂꯥꯏꯉꯩ ꯑꯉꯥꯡꯁꯤꯅ ꯊꯣꯡꯀꯠꯂꯒ ꯄꯨꯔꯒ ꯃꯌꯨꯝꯁꯤꯗ ꯈꯤꯜꯂꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯀꯩ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯍꯤꯡꯗꯨꯃ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯆꯠꯈ꯭ꯔꯗꯣꯏꯅꯦꯕ ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯏꯄꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤꯅ ꯅꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯁꯦ ꯏꯄꯨꯒ ꯏꯕꯦꯟꯒ ꯆꯥꯃꯤꯟꯅꯧꯑꯣꯅ ꯍꯩ ꯑꯃ ꯄꯤꯔꯝꯃꯦ ꯉꯁꯥꯏꯒꯤ ꯍꯅꯨꯕꯁꯤꯗꯤ ꯆꯠꯍꯟꯅꯤꯡꯗꯗꯅꯅꯦ
ꯍꯅꯨꯕꯁꯤꯅ ꯍꯥꯏꯌꯦꯕ ꯏꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣꯅ ꯍꯥꯏꯅ ꯏꯄꯨ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯅꯤ ꯑꯩꯅ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯅ ꯂꯥꯛꯏꯗꯣ ꯑꯗꯨꯅ ꯅꯁꯨ ꯆꯠꯆꯈ꯭ꯔꯒꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯉꯥꯡꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯒ ꯍꯅꯨꯕꯤꯒꯁꯦ ꯁꯅꯥ ꯂꯨꯄꯥ ꯁꯟꯕꯤ ꯁꯟꯅꯥꯎ ꯐꯧ ꯆꯦꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯄꯤꯔꯝꯕ ꯍꯩꯗꯣ ꯆꯥꯔꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯩꯁꯦ ꯆꯥꯔꯒ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯦꯅ ꯃꯕꯥꯅꯤꯁꯦ ꯇꯨꯝꯃꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯕꯥꯅꯤꯁꯦ ꯅꯍꯥ ꯑꯣꯟꯊꯣꯛ ꯂꯩꯔꯝꯃꯦ ꯄꯨꯡꯉꯪꯉꯛꯑꯦ ꯃꯕꯥꯅꯤꯁꯦ ꯀꯔꯤꯅꯣꯅꯦ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯅ ꯑꯗꯨꯒꯤ ꯃꯊꯪꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯇꯣꯛꯑꯒꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ